ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯕ꯭ꯔꯤꯠ ꯑꯁ ꯁ꯭ꯄꯤꯀꯤꯡ ꯏꯪꯂꯤꯁ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕꯗ ꯑꯗꯣꯝꯕꯨ ꯏꯪꯂꯤꯁ ꯁ꯭ꯄꯤꯀꯤꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯡꯕ ꯉꯝꯍꯟꯖꯔꯒꯅꯤ꯫ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯊꯝꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯤ ꯁ꯭ꯄꯤꯁꯤꯑꯦꯜ ꯑꯣꯐꯔ ꯐꯣꯔ ꯀ꯭ꯂꯥꯁ 10 and 12 ꯑꯦꯄꯤꯌꯔ ꯁ꯭ꯇꯨꯗꯦꯟꯠ, ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯤꯕꯦꯂꯞꯃꯦꯟꯠ, ꯏꯟꯇꯔꯚ꯭ꯌꯨ ꯁ꯭ꯀꯤꯜ꯫ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯁꯤꯡ ꯕ꯭ꯔꯤꯠ ꯑꯁ ꯁ꯭ꯄꯤꯀꯤꯡ ꯏꯪꯂꯤꯁ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕ ꯅꯤꯌꯔ ꯃꯅꯤꯁꯪ ꯒꯔꯜꯁ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯊꯧꯕꯥꯜ ꯄꯥꯔꯀꯤꯡ꯫ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯖꯔꯤ 8837355354 ꯑꯃꯨꯛꯇꯪ ꯍꯟꯅ 8837355354꯫ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯊꯧꯕꯥꯜꯅ ꯅꯨꯡꯉꯥꯏꯔꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯖꯔꯤ 8837355354 ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯊꯧꯕꯥꯜꯅ SSLC 2022 ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯑꯈꯟꯅꯕ ꯐ꯭ꯔꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯐꯣꯔ ꯀ꯭ꯂꯥꯁ 11 ꯁꯥꯏꯟꯁ 2022 ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯡ 18ꯗꯒꯤ ꯍꯧꯖꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 12ꯗꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯊꯥꯖꯔꯒꯅꯤ꯫ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯑꯣꯖꯥꯁꯤꯡꯅ ꯐꯤꯖꯤꯛꯁ, ꯀꯦꯃꯤꯁꯇ꯭ꯔꯤ, ꯕꯥꯏꯑꯣꯂꯣꯖꯤ, ꯃꯦꯊꯃꯦꯇꯤꯛꯁ ꯑꯃꯗꯤ ꯏꯪꯂꯤꯁ ꯁꯕꯖꯦꯛꯁꯤꯡ ꯑꯌꯨꯛ ꯄꯨꯡ 5ꯗꯒꯤꯅ ꯄꯨꯡ 9 ꯐꯥꯎꯕ ꯅꯨꯡꯇꯤꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯒꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯑꯦꯛꯖꯥꯝꯁꯤꯡꯗ 4th ꯑꯃꯗꯤ 20 ꯔꯦꯡꯛ ꯁꯕꯖꯦꯛ ꯇꯣꯞꯄꯔ ꯑꯃꯗꯤ ꯏꯟꯁꯄꯥꯌꯔ ꯑꯦꯋꯥꯔꯗ ꯀꯌꯥ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯤꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯗꯤ ꯁ꯭ꯀꯨꯜꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯔꯕ ꯌꯥꯒꯅꯤ꯫ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7085247055 ꯂꯣꯏꯅꯅ 8837040537 ꯑꯃꯗꯤ 9612915991 SSLC ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯊꯧꯕꯥꯜꯅ ꯄꯥꯡꯊꯣꯛꯆꯕ ꯐ꯭ꯔꯤ ꯐꯥꯎꯟꯗꯦꯁꯟ ꯀꯣꯔꯁ ꯑꯁꯤ ꯌꯥꯎꯕꯤꯌꯨ꯫ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯆꯕ ꯆꯠꯂꯤꯕ ꯃꯦ ꯊꯥ ꯑꯁꯤꯒꯤ 15 ꯏꯪ 2022 ꯅꯨꯃꯤꯠ ꯑꯁꯤꯗ 10ꯔꯛ ꯁꯨꯕ ꯃꯅꯤꯐꯥ 2022 ꯀꯛꯆꯤꯡ ꯗ꯭ꯔꯃꯥꯇꯤꯛ ꯌꯨꯅꯤꯌꯟꯒꯤ ꯍꯣꯜ ꯐꯧꯁꯨꯄꯥꯠ ꯂꯩꯀꯥꯏꯗ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 2 ꯇꯥꯕꯗꯒꯤ ꯄꯥꯡꯊꯣꯛꯆꯔꯒꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯐꯤꯜꯝ ꯑꯦꯋꯥꯔꯗꯀꯤ ꯃꯅꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯦꯋꯥꯔꯗ ꯃꯁꯤꯡ ꯌꯥꯝꯕ ꯊꯧꯔꯝ ꯑꯃꯈꯛꯅꯤ꯫ ꯃꯤꯌꯥꯝꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯐꯥꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯂꯨꯄꯥ 200 ꯄꯤꯕ ꯇꯤꯀꯦꯠ ꯑꯦꯟꯇ꯭ꯔꯤ ꯄꯥꯁ ꯑꯣꯏꯅ ꯁꯣꯏꯗꯅ ꯂꯧꯕꯤꯅꯕ ꯅꯣꯂꯨꯛꯆꯔꯤ꯫ ꯑꯦꯟꯇ꯭ꯔꯤ ꯄꯥꯁꯁꯤꯡ ꯑꯁꯤꯒꯤ ꯐꯪꯐꯝ ꯄ꯭ꯔꯥꯏꯝ ꯂꯤꯡꯛ, ꯀꯤꯌꯥꯔ ꯑꯣꯐ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯅꯣꯔꯦꯟ ꯗꯨꯀꯥꯟ, ꯀꯛꯆꯤꯡ ꯕꯖꯥꯔ ꯑꯃꯁꯨꯡ ꯔꯇꯟ ꯖ꯭ꯋꯦꯂꯔꯤ, ꯀꯛꯆꯤꯡ ꯕꯖꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯅꯤꯁꯤꯗꯒꯤ ꯂꯧꯕꯤꯅꯕ ꯅꯣꯂꯨꯛꯆꯔꯤ꯫ ꯈꯪꯍꯟꯖꯔꯤꯕ ꯋꯥꯏ ꯅꯤꯂꯆꯟꯗ꯭ꯔ ꯁꯤꯡ, ꯁꯦꯀ꯭ꯔꯦꯇꯔꯤ, ꯊꯧꯅꯥ, ꯃꯅꯤꯄꯨꯔ꯫ ꯑꯗꯣꯝꯒꯤꯗꯃꯛ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯕꯒꯦ? ꯑꯗꯣꯝꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄꯗ ꯑꯗꯣꯝꯕꯨ ꯀꯅꯥꯅ ꯂꯥꯌꯦꯡꯕꯤꯒꯗꯧꯔꯤ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤꯃꯛ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤꯗꯃꯛ ꯂꯥꯌꯦꯡꯅꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯆꯍꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯪꯒꯤ ꯑꯃꯨꯛꯈꯛꯇꯪ ꯊꯤꯕꯤꯒꯗꯕꯅꯤ꯫ ꯑꯗꯣꯝꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯆꯪꯕ ꯂꯨꯄꯥ ꯂꯥꯈ 5 ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯣꯝꯅ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯔꯕꯗꯤ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯑꯗꯣꯝꯅ ꯌꯥꯎꯔꯕꯗꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯔꯛꯄ ꯃꯇꯝꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯝꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯂꯥꯌꯦꯡꯕꯤꯒꯅꯤ? ꯀꯅꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯒꯅꯤ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕꯤꯌꯨ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 9077282001 ꯗꯥꯏꯃꯟꯒꯤ ꯅꯝꯕꯔ ꯑꯁꯤꯗ ꯋꯥꯆꯦꯞ ꯅꯠꯇ꯭ꯔꯒ ꯃꯦꯁꯦꯖꯇ ꯇꯦꯛꯁ ꯇꯧꯕꯤꯔꯛꯎ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯜ ꯕꯦꯛ ꯇꯧꯖꯔꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯐꯔ ꯑꯃꯗꯤ ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯐꯥꯎꯕꯗ ꯌꯥꯎꯕꯤꯔꯕꯗꯤ ꯑꯗꯣꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔꯁꯨ ꯄꯤꯖꯔꯤ꯫ ꯍꯦꯜꯊ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕꯤꯌꯨ꯫ Lakle Inspector Tayai ꯑꯍꯥꯟꯕꯃꯛꯇꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯎꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ 113 ꯁꯨꯕ ꯇꯥꯡꯀ꯫ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤ ꯄꯔꯤꯡ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯗ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯀꯅꯥꯒꯨꯝꯕꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯇꯥꯕꯤꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯒ ꯃꯔꯤ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯂꯥꯛꯄ ꯋꯥꯀꯠ ꯑꯩꯈꯣꯏꯅ ꯂꯧꯖꯕ ꯉꯝꯖꯔꯣꯏ꯫ ꯏꯃꯥ ꯏꯃꯣꯏꯅꯨ ꯁꯥꯍꯣꯡ ꯉꯥꯍꯣꯡꯕꯤꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯅꯧꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯅꯥꯟꯊꯣꯛꯆꯔꯤ꯫
Kamu Pagni sir. Madam de Karino wa mata ngang dira. Lo kuma silo. Karino gamai. Karino ngang gadoribo. Laina si suma singhengale. Chama ge yankai. Chani ge tratru. Kuching gora kuchida. Aina hai mermadigi te aina mafam ste lak poi wan. Adu natradi ya bidoga janati. Noi te hari dana. As ado budi ke so kriso laidra bani. Loira bani da ado sumaina satring da. Karino hana khoi de su khangan biradi baba. Khodak ta thabak sa si haraga. Lambi da ni tombi puruge ta lak pasdi. Karino ni tombi su gari ti thauti thaujale. Laksana gamai. Yani kabo ada kabo. Tomino panemeno tampa phajadre lokta ki phajabasidi sumangi mangdi mafam asigi koibasi amuk hena sem sabirabadine as uthokna phajagadori jan yengone ladiba thanga hisnam lekai sidigi ladiba sigi kethel masa sidigi na thanga karang phawbagi lambi asida karigumba tram ki system natraga thong ama sembira yengone hauji leriba sing mathak asidagina thanga karang phawbagi tingliba tarasem masigi maigi tarasina suma tingba yaradi tram ki system amorabasu laloni tiki pothok pusin ke ya marup toba yai lamda masigi praja singsinane phamanbagi tobai wan phajaba aikhoigi lamda masigi sen tangadaba mina puning hunanaba thabakti amata sem sadre tawrisi adubu matamgi matungina phaba kya lakpo isunu amore ekhoi hi mate matong sa bana tro te yai hi mate matong se adudi gamai nanga ni tombiga aduga lairi batai siga sir yagani de sir sai de som adam laige de sir akhoi ge de kare so khalna da heroine ge oina khara khanbiraga adam hoi adugi wanate Noisho dum sai de koibi yai bai wani sar yani da sai da dum sang bana leijage loktak ta lak pase nongmai maru khra sa mi na nongmai khra kap krino men man ta de kanino xml prio bartagi magi khongloi obda su tumi na lotan lai khrena kare krim da pha ba ngam dre dana adugi di bot ta thawai yaw duna tawin bot chi da lo kisun madugi matung nei na kari taw yong sir bot loi dre sa dum pha ba yai da ma ga panari ba lal sing da dum irai lai na bot ka jana ba gamai yare akhoi hapitang hi hon ge ko fagni sir law tamba sasilo hoite kakachare asidi mani sana thagi ai sei tamo ha budo sei ni ki sana tamo mali yeng sei ta se mai ko ge Lakyo ni ito mo say taro si lao ni sila karisma say si lao ni lao lao Fazakre ko sana thuje idea mai bazan masagi bitorokone ningthi no ngaina tambana te du aino zaguru tana jana tambu hai ki du ni soidera fazana tambu yewo kaya da fazakra ipai pu gi chana ron singha ki bani le nai nga gi tungna pham chega sango jata pham le nai nga gi tungna pham chega sango jata pham nura pa kaya gi nura chayo tari ki nura pa kaya gi
Karino ne ni tobe. Karino ne nang bo. Sing ma tak hi tong ma je ma nang bo. Hai tabra ne nang bo. Thogo mai. Ai di khai ta bani ne. Karino ne hi ban si dum pai da. So de gi sing khara muk sok chan. So de gi muk khor sok chan. Hi se sing na puk tan than ga da re da Karino na na ta re si bo. Ni tong ni nang se se. Pura ni da ni ni he nang se. Ngai ko. Angang ma se phajana sa si bo. Asigi angang sini ne sana tho ya bu do. Hai ka gili tharo thambal hai ka gili tharo thambal shi thudo tamnari nukshi thudo tamnari ibu thau thangning kore lai tai bang kum hai sanari ibu thau thangning kore lai tai bang kum hai sanari tai bang kum hai sanari tai bang kum hai sanari lokta ki sai ma kalni ye hau jin ja pan bani hai bong ngasi kolo nong ja na anjin bayang boy salo bu ho kham bi uli lo yung ba wari damak lai hore lam lam damak lai hore wari damak lai hore lam lam damak lai hore khamba thoi bi ani gi khamba thoi bi ani gi ning sing ngam nam oi hore ho ho ning sing ngam nam oi hore lok tak isai ma padli ye hau jin jak pan bani lok tak isai ma padli ye hau jin jak pan bani later lai ra tan tham ni later lai ra tan tham ni mai tei thoi oi bani 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 lok tak isai ma padli ye hau jin jak pan bani ho ha hi Te. Sana tu ji. Asum sat ki ga dore. Kamai tong. Wari kita sana ki se. Yani yani ngai ko. Ibung. Agi sai sali banga si manak ta thojal. Sir. Sana tu gi manak tro. Mani mani. Thojalo. Thojalo. Sana thoi. Sana thoi. Amuk ta ngai ko. Uncle. Ai bro. Mani sana thoi. Ai khoi na mafam sta lak pu khodingi. Nang na phaja phaja raba. Ipa ipu na thamlamba. Ai khoi gi sayek sayda nang na sakpa se. Unthok na nuai kre. Ado aine nang oja guru tanabagi matang dudi kam doba. Nang na ingoda hanglo haibasu nang na hanglakidre. Sir, ai khoi gi angkala mana ai oja phaba mada isai tamnanabagi thabire. Adugi matungdagi ai yam nungaijare. Hanadi aina ahalaman singna takpa khara mafam asitagi akhangai oja guru na takpa khara na sakchabani. Haujikti ai chap chana khangnaba lammasite khangbo oja guru gi manakta chachare. Yamna nungare sana thoy dudi. Ado imoino numisu oirabani na phajabai sei maga tagi. Nangna phaba ai khoi lamdam sigoiba ai khoi gi folk song di yumpham oibi seima amukta tagi dana. Phani sir yamna heibadi nati aswerak yaurabasu ngakpiyuko sana thoy nangi thogolon beba Manipur gi leriba folk song asida masagi isai asi khakta natana lamsat bebar wongang sanga punabak yaw hebase ai khangi nangna isai ningthina saktrabasu
nang isai saktriŋꯉꯩꯗ nangna thamliba nangi bebhar nangi thogalon ado matam punamakta ngakduna thamboi hauro phani sa Chingda sot pi inge lai China na kin ki ba ho kal i ho kal i aina kin di do malang bana hum gi ho kin bani ho kin bani re as nangi hi senaringꯉꯩꯗ karino angang sana thoi ni sei phacha sa khrene karino laune akoi ju hi che khra onsan che laune I thau gamai ai di hi se khuru kulaga tongmani na oi ri sing khra hapchan ye ta khra hapchan loire as nang na di loire hari ba som da di sei se loi ke dore ne new tombi nang mo karina sum na gi tombi ore di phaba new ama yar ga new tombi hai bani na as yare di tau ta ki se sang sa malang ba ai su kai dau de malang ba ai su kai dau de sadui na yang in mar ta lai rang lai sa tam na singil na mawak sambuna lai rang lai koi buna kin bani ho kin bani re Chingda sot pi inge lai China dana kin ki ba ho kal i ho kal i kal i de wa as isa is de pura hit super hit tare sir gamai na khusu tabra sir ai di sai de phajana tafang khang audra ni ne mase new tombi sina karino hi tong ine na khuru kulaga oi de gi sing khrap chan ye ta gi sing khrap chan ai di tapam di khang audra ni sir adu aroi bagi de di phajana ta hore sir gamai masini ipai puna khoi gi damak thamlamba ai khoi gi sai hek sai da hai ba masibu matam punamak te khoi ni ngak pa hai ba se ai khoi gi thongni yengoi na khoi gi su chingda lei ba sing chingmi singi nungsira ba phok ki song ke ale singmi singna matau karam na horei hai ba tamda lei ba singna matau karam na horei makhoi gi pai puna thamlamba sing adu kari no haina ai khoi na hangkat ni yengbagi maram adu laklaba ai khoi gi pai pu singi wari nei na rubada chingmi singi wari adu ma gauram singmi singi wari nei na rubada ipai pu gi wari ai khoi meitai singi kono ma gauram ai khoi se amaga tana thana ba yadrabani hai ba se matam amata da adu ma gaur yengo singda satpi inge lei china da na ken khiba kaya da phajakhraban sir mi na badi dum hai ba ko singda salaga inge lei krino dum kielega aduga krino sir tamda purga kelanda badi yadabra sir singda salaga tamda dum ken ba se bu krigira sir gamai kelhanda ba su ya ba ja adubu matam adu da leiramba chana patha ningthaugi aduga lenga ki tongan ba mong ke ana mado ken khiba su oiba ja adubu ken khraba su inge leina thamoi nungdadi mabu ningjari ba nungsi jarabuduna mabu matam supata latuna lei hai basidi asing bo afam
ꯇꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯏꯄꯥ ꯏꯄꯨꯒꯤ ꯑꯃꯗꯤ ꯆꯤꯡꯃꯤ ꯑꯃꯗꯤ ꯇꯝꯃꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯀꯌꯥꯁꯦ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯪꯒꯠꯅ ꯅꯤꯡꯁꯤꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯕꯅꯤ ꯒꯥꯡꯃꯩ ꯁꯔ ꯑꯗꯨꯕꯨꯗꯤ ꯁꯔ ꯌꯥꯝꯅ ꯆꯨꯝꯃꯦꯗ ꯁꯔ ꯑꯗꯣ ꯅꯤꯡꯁꯤꯡꯕ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯀꯥꯟꯅꯕ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯀꯥꯟꯅꯕꯁꯤꯡꯁꯤꯗꯤ ꯑꯃꯠꯇ ꯂꯧꯗ꯭ꯔꯦ ꯁꯔ ꯀꯦꯝ ꯁꯥꯗꯨꯅ ꯂꯦꯛꯂꯒ ꯑꯃꯔꯣꯝꯗꯗꯤ ꯏꯄꯥ ꯏꯄꯨꯒꯤ ꯆꯤꯡꯗ ꯂꯦꯛꯂꯤꯕꯅꯤ ꯑꯗꯨ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯀꯔꯤꯅꯣ ꯀꯦꯝ ꯁꯥꯔꯝꯕꯒꯤ ꯆꯦꯔꯪ ꯃꯌꯥꯝ ꯈꯣꯝꯖꯤꯟꯕꯗꯗꯤ ꯄꯣꯂꯤꯊꯤꯟ ꯈꯥꯎꯗ ꯌꯥꯎꯔꯝꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯑꯃꯇ ꯈꯪꯗꯦ ꯁꯔ ꯒꯥꯡꯃꯩ ꯃꯗꯨꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯅ ꯆꯤꯟꯗ ꯈꯛꯇ ꯏꯄꯥ ꯏꯄꯨꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯧꯊꯣꯔꯛꯂꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯑꯩꯈꯣꯏꯅ ꯎꯠꯊꯣꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯒꯤ ꯈꯨꯒꯨꯜ ꯂꯤꯅꯅꯕꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯁꯦꯡꯕ ꯂꯤꯛꯂꯝ ꯑꯗꯨ ꯊꯤꯅꯅꯕꯒꯤ ꯃꯆꯥꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯦꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯁꯅꯥꯊꯣꯏ ꯁꯔ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤ ꯉꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯕꯒ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯇꯝꯐꯥ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯇꯦꯌꯥꯏ ꯑꯩꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯁꯅꯥꯇꯣꯏꯁꯤ ꯃꯈꯥꯖꯥꯏꯁꯤꯅ ꯇꯣꯟ ꯂꯥꯎꯔꯤꯕ ꯏꯁꯩꯅ ꯑꯣꯟꯊꯣꯛꯅ ꯐꯖꯅ ꯁꯛꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯄꯥ ꯏꯄꯨꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯨꯅ ꯊꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯊꯧꯒꯜꯂꯣꯟ ꯑꯗꯨꯒ ꯏꯅꯥꯠꯀꯤ ꯆꯠꯅꯔꯣꯟ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯠꯇ ꯉꯥꯛꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯩꯍꯦꯛ ꯁꯗꯥ ꯑꯁꯤꯕꯨ ꯁꯛꯇꯨꯅ ꯃꯁꯤꯕꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯤꯡꯒꯠꯅꯅꯕꯒꯤ ꯍꯣꯠꯅꯔꯤꯕꯁꯦ ꯇꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯁꯅꯥꯊꯣꯏꯁꯦ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤ ꯇꯝꯐꯥ ꯐꯖꯔꯕ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯊꯣꯔꯛꯂꯤꯕ ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯜꯂꯤ ꯌꯦꯡꯉꯨ ꯁꯅꯥꯊꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯥꯒꯨꯝꯕꯅꯤ ꯄꯤꯛꯂꯤꯕꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯂꯕ ꯑꯁꯤꯒꯨꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯗ ꯁꯩꯍꯦꯛ ꯁꯩꯗꯥ ꯑꯁꯤꯗ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯨꯝꯕ ꯁꯩꯍꯦꯛ ꯁꯩꯗꯥꯗ ꯁꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯌꯥ ꯄꯥꯝꯅ ꯇꯥꯅꯗꯕꯒꯨꯝ ꯀꯌꯥ ꯂꯥꯞꯊꯣꯛꯅꯕꯒꯨꯝ ꯑꯍꯜ ꯂꯃꯟꯒꯤ ꯁꯩꯍꯦꯛꯅꯤ ꯑꯔꯤꯕꯅꯤ ꯈꯨꯡꯒꯪꯒꯤ ꯆꯠꯅꯕꯤꯅꯤ ꯆꯥꯎꯈꯠꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯕꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯄꯨꯔꯛꯀꯅꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯥꯒꯤ ꯐꯨꯔꯨꯞ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯂꯨꯞꯄꯨ ꯃꯁꯛ ꯇꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥ ꯃꯄꯨꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯂꯤꯕ ꯑꯔꯤꯕ ꯐꯣꯛꯀꯤ ꯑꯣꯏꯕ ꯁꯔꯨꯛ ꯀꯌꯥ ꯑꯁꯤꯅ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯣꯏꯔꯣ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯣꯏꯔꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯣꯏꯔꯣ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯥꯛꯇꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯁꯥꯒꯠꯅꯅꯕ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯧꯗꯕ ꯌꯥꯗꯕꯅꯤꯅꯦ ꯇꯝꯐꯥ ꯇꯦꯌꯥꯏꯒꯤ ꯋꯥꯍꯩ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯖꯩ ꯄꯨꯛꯅꯤꯡꯕꯨ ꯅꯧꯊꯣꯛꯍꯜꯂꯤ ꯇꯦꯌꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯉꯥꯛꯅꯅꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯛꯄꯨ ꯇꯁꯦꯡꯅ ꯇꯥꯛꯅꯅꯕ ꯍꯧꯖꯤꯛꯀꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯅꯧꯕ ꯐꯤꯖꯦꯠ ꯆꯛꯆꯥꯁꯤꯡ ꯑꯅꯧꯕ ꯆꯛꯆꯥ ꯍꯩꯖꯥ ꯑꯅꯧꯕ ꯋꯥꯉꯥꯡꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯛ ꯇꯥꯛꯂꯨꯕ ꯃꯇꯝꯗ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯔꯣꯏꯀꯣ ꯇꯝꯐꯥ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯐꯖꯕ ꯐꯤꯖꯣꯜ ꯐꯖꯕ ꯋꯥꯉꯥꯡ ꯑꯅꯧꯕ ꯃꯇꯝ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯀꯌꯥꯗꯨꯗꯤ ꯑꯩꯈꯣই ꯃꯤꯑꯣꯏꯕꯅ ꯇꯝꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯝꯐꯥ ꯑꯩꯈꯣꯏꯅ ꯃꯤꯒꯤꯗ ꯃꯇꯧ ꯇꯝꯅꯕ ꯍꯣꯠꯅꯩ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯅꯁꯨ ꯃꯇꯧ ꯇꯝꯅꯕ ꯍꯣꯠꯅꯗꯦꯗꯅ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯇꯧ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏꯐꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯇꯥꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯉꯥꯛꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯃꯤꯔꯝꯗꯒꯤ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯂꯤꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯂꯝꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯝꯃꯝꯕ ꯁꯩꯍꯦꯛ ꯁꯩꯗꯥꯁꯤꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯁꯛꯀꯗꯧꯔꯤꯒꯦ ꯀꯅꯥꯅ ꯉꯥꯛꯀꯗꯧꯔꯤꯕꯒꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯉꯥꯡꯗꯅ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯋꯥꯉꯥꯡ ꯉꯥꯡꯒꯗꯒꯦ ꯇꯦꯌꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯦꯌꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯟꯕꯗꯤ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯇꯦꯌꯥꯏ ꯃꯁꯤꯅ ꯅꯣꯡꯃꯒꯤ ꯍꯧꯔꯛꯐꯝ ꯈꯪꯉꯛꯇꯕ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯛ ꯈꯪꯗꯕ ꯑꯩꯅ ꯃꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯆꯠꯂꯛꯄꯅ ꯉꯁꯤꯗꯤ ꯃꯨꯠꯊꯔꯛꯄ ꯅꯠꯇꯅ ꯆꯥꯎꯈꯠꯂꯛꯄꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯇꯝꯐꯥ ꯐꯖꯈ꯭ꯔꯕ ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯊꯥꯒꯠꯂꯤ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯊꯤꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯃꯁꯛ ꯇꯥꯛꯄ ꯉꯝꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯣꯠꯅꯕ ꯇꯥꯏ ꯐꯨꯔꯨꯞ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅꯅꯕꯒꯤ ꯋꯥꯈꯟꯗ ꯆꯪꯁꯤꯟꯕ ꯇꯥꯕꯅꯤꯅꯦ ꯇꯝꯐꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡꯁꯤ ꯌꯥꯝꯅ ꯅꯧꯊꯣꯛꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯐꯔꯦ ꯒꯥꯡꯃꯩ ꯁꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ
ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯁꯤ ꯐꯒꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯍꯤꯁꯤ ꯃꯁꯤꯗꯒꯤ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯥꯈꯠꯅꯕ ꯇꯧꯁꯤꯅꯤ ꯂꯥꯛꯑꯣ ꯇꯝꯐꯥ ꯐꯒꯅꯤ ꯁꯥꯔ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅ꯭ꯌꯨ ꯇꯣꯝꯕꯤ ꯑꯩꯈꯣꯏ ꯍꯦꯔꯣ ꯍꯦꯔꯣꯏꯟꯒꯤ ꯑꯅꯤꯒꯤ ꯃꯇꯧ ꯏꯜꯂꯒ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ ꯀꯔ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯨꯝꯕ ꯍꯣꯔꯦꯟ ꯏꯁꯩ ꯁꯛꯂꯕꯗꯤ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅ ꯊꯥꯖꯕ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅ ꯊꯥꯖꯕ ꯉꯝꯖꯕꯤ ꯃꯥꯏꯊꯣꯡ ꯏꯁꯩꯗꯨ ꯁꯛꯂꯛꯑꯗꯤ ꯅꯪ ꯑꯩꯒꯅꯨ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯔꯤꯂꯤꯁ ꯇꯧꯒꯗꯧꯔꯤꯅꯤꯅꯦ ꯅꯪꯕꯨ ꯂꯥꯛꯑꯣꯅꯦ ꯑꯁ ꯂꯥꯛꯑꯣꯅꯦ ꯏꯊꯧꯒꯃꯩ ꯍꯦꯄꯤ ꯒꯥꯟꯉꯥꯏ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯃꯨꯛ ꯍꯦꯄꯤ ꯒꯥꯟꯉꯥꯏ ꯀꯥꯏꯅ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣꯅꯦ ꯒꯥꯡꯃꯩꯗꯗꯤ ꯀꯅꯥꯅꯁꯨ ꯍꯦꯄꯤ ꯒꯥꯟꯉꯥꯏꯗꯤ ꯀꯅꯥꯁꯨ ꯍꯥꯏꯔꯛꯇꯦꯅꯦꯀꯣ ꯑꯁ ꯅ꯭ꯌꯨ ꯇꯣꯝꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯕꯨꯏ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯟꯉꯥꯏꯒꯤ ꯀꯨꯝꯍꯩꯁꯦ ꯑꯩꯈꯣꯏ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯅꯤꯅꯦ ꯍꯌꯦꯡꯁꯤꯒ ꯑꯗꯣ ꯅꯪꯅ ꯍꯦꯄꯤ ꯒꯥꯟꯉꯥꯏ ꯍꯥꯏꯔꯛꯄꯅꯤꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯪꯁꯨ ꯍꯦꯄꯤ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤꯀꯣ ꯍꯦꯄꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯊꯧꯒꯃꯩ ꯒꯥꯟꯉꯥꯏꯒꯤ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯁꯅꯥ ꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯡꯁꯤꯔꯕ ꯀꯕꯨꯏ ꯖꯥꯇꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯑꯗꯣ ꯄꯤꯖꯔꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤꯀꯣ ꯀꯔꯤꯅꯣꯗ ꯅꯪ ꯁꯨꯅꯤꯌꯨ ꯇꯣꯝꯕꯤ ꯀꯔꯤꯁꯨ ꯁꯣꯏꯗꯦꯗ ꯒꯥꯟꯉꯥꯏꯒꯤ ꯀꯨꯝꯍꯩ ꯂꯥꯛꯄꯗꯤ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤꯅꯦ ꯑꯩꯅ ꯃꯐꯝ ꯑꯃꯁꯤꯗ ꯂꯩꯔꯁꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯒꯥꯟꯉꯥꯏꯒ ꯏꯃꯥ ꯏꯃꯣꯏꯅꯨꯒ ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯆꯞ ꯃꯥꯟꯅꯅ ꯇꯥꯔꯒ ꯀꯔꯤꯅꯣ ꯐꯅꯥꯗꯨꯝ ꯅꯨꯡꯉꯥꯏꯗ ꯊꯦꯡꯛ ꯌꯨ ꯒꯃꯩ ꯁꯔ ꯍꯦꯄꯤ ꯒꯥꯟꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯔ ꯒꯃꯩ ꯍꯦꯄꯤ ꯒꯥꯟꯉꯥꯏ ꯊꯦꯡꯛ ꯌꯨ ꯑꯁ ꯏꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗꯒ ꯑꯥꯏꯔꯣꯏ ꯅꯪ ꯇꯖꯅꯦ ꯑꯁ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯐꯣꯟ ꯇꯧꯒꯗꯕ ꯋꯥꯠꯂꯤꯗ ꯂꯥꯛꯑꯣ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯇꯝꯐꯥ ꯂꯥꯛꯑꯣ ꯁꯣꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯐꯒꯅꯤꯗꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯀꯥꯈꯠꯁꯤ ꯂꯥꯛꯑꯣ ꯗꯥꯎ ꯈꯝ ꯑꯁꯤꯗ ꯈꯝ ꯂꯥꯛꯑꯣ ꯀꯨꯝꯁꯤ ꯂꯥꯛꯑꯣ ꯑꯁꯤꯗꯩꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤ ꯂꯩꯁꯤ ꯀꯌꯥꯗ ꯃꯑꯣꯡ ꯆꯥꯗꯅ ꯂꯩꯅ ꯂꯃꯥꯡꯁꯤꯗ ꯃꯈꯣꯏꯅꯤ ꯂꯦꯞꯇꯅꯒ ꯃꯁꯤꯗꯩꯗ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩ ꯂꯥꯛꯑꯣ ꯆꯪꯁꯤ ꯂꯥꯛꯑꯣ ꯄꯔꯥ ꯇꯝꯕꯤꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯏꯁ ꯒꯥꯔꯤꯒ ꯑꯁꯤꯗꯤ ꯑꯁ꯭ꯋꯥꯏꯗ ꯈꯥꯝꯗꯅ ꯐꯝꯗꯅ ꯎꯔꯨꯝꯁꯤꯗꯒ ꯅꯥꯇꯩ ꯆꯥꯗꯕ ꯀꯔꯟ ꯇꯨꯔꯟ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯆꯪꯁꯤ ꯂꯥꯛꯑꯣ ꯌꯦꯡꯉꯣ ꯑꯗꯒꯤꯁꯤ ꯐꯖꯗ꯭ꯔꯥ ꯑꯩꯗꯤ ꯌꯦꯡꯕꯒꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯄꯨꯛꯅꯤꯡꯁꯤ ꯍꯨꯈ꯭ꯔꯕ ꯌꯦꯡꯉꯨꯅꯦ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯆꯠꯂꯁꯤꯔ ꯊꯦꯡꯉꯤ ꯃꯐꯝꯁꯤꯁꯨ ꯂꯝꯃꯥꯡ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯉꯥꯏꯈꯣ ꯅꯣꯏꯅꯤ ꯉꯥꯏꯈꯣ ꯁꯔ ꯀꯔꯤ ꯅꯣꯏꯅꯤꯅ ꯃꯐꯝꯁꯤ ꯂꯩꯁꯤ ꯀꯩꯅꯣ ꯅꯈꯣꯏꯅꯤ ꯂꯝꯃꯥꯡꯁꯤꯗ ꯀꯩꯅꯣꯕ ꯇꯧꯔꯤꯁꯤꯕꯣ ꯏꯇꯥꯎ ꯌꯦꯡꯉꯨꯅꯦ ꯃꯣꯏꯅꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯃꯣꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯔ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯁꯔ ꯑꯩꯈꯣꯏ ꯁꯨꯝ ꯉꯁꯤ ꯏꯃꯣꯏꯅꯨꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯨꯝ ꯀꯣꯏꯔꯨꯁꯦꯅ ꯂꯥꯛꯆꯕꯅꯤ ꯑꯩ ꯀꯣꯏꯔꯨꯁꯦꯅ ꯂꯥꯛꯆꯕꯅꯤ ꯀꯣꯏꯔꯨꯕꯗꯨ ꯒꯥꯔꯗꯦꯟꯗ ꯀꯔꯤ ꯃꯤ ꯌꯥꯝꯅ ꯇꯤꯟꯕ ꯃꯐꯝꯗ ꯀꯣꯏ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯕꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯟ ꯔꯤꯖꯥꯔꯚ ꯕꯠꯇꯥꯂꯤꯌꯟ ꯈꯪꯕ꯭ꯔꯥ ꯁꯔ ꯈꯪꯖꯩ IRB IRBꯒꯤ ꯄꯥꯔꯁꯅꯦꯜ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯕ ꯍꯜꯂꯛꯄꯅꯤ ꯉꯥꯏꯀꯣ ꯑꯩꯈꯣꯏ ꯄꯨꯂꯤꯁꯃꯛ ꯅꯠꯇ꯭ꯔꯁꯨ ꯏꯕꯨꯡꯉꯣ ꯅꯣꯏꯅ ꯂꯃꯥꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯩ ꯄꯔꯦꯡ ꯂꯦꯞꯄꯣ ꯁꯤꯗ ꯄꯔꯦꯡ ꯂꯦꯞꯄꯣ ꯁꯔ ꯏꯌꯥꯝꯕ ꯁꯔ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯆꯠꯆꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯅꯥꯇꯩ ꯆꯥꯗꯕ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯨꯄꯥꯛ ꯆꯥꯒꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯃꯁꯛ ꯇꯥꯛꯀꯦ ꯑꯩꯈꯣꯏꯁꯨ ꯑꯦꯛꯇꯤꯚ ꯐꯣꯔꯁꯇ ꯂꯩ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯕꯁꯨ IRB ꯃꯐꯝ ꯑꯁꯤꯗ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯆꯞ ꯃꯥꯟꯅꯩ ꯁꯤꯚꯤꯜ ꯄꯨꯂꯤꯁꯅ ꯀꯦꯁ ꯄꯥꯏꯕꯒꯤ ꯋꯥꯅꯤ ꯁꯤꯚꯤꯜ ꯄꯨꯂꯤꯁꯇꯅ ꯑꯩꯈꯣꯏ ꯁꯤꯟꯅꯒꯅꯤ ꯍꯩ ꯂꯦꯞꯄꯣ ꯄꯔꯦꯡ ꯂꯦꯞꯄꯣ ꯁꯔ ꯀꯔꯤ ꯑꯌꯥꯎꯕ ꯄꯩꯁꯥ ꯄꯨꯊꯣꯔꯛꯑꯣ ꯀꯗꯥꯏ ꯑꯌꯥꯎꯕ ꯄꯩꯁా ꯄꯨꯊꯣꯔꯛꯑꯣ ꯁꯔ ꯁꯤꯗ ꯂꯩꯁꯤ ꯀꯔꯤ ꯂꯨꯄꯥ 2,000 ꯈꯛꯇ
ꯐꯖꯕ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯆꯠꯂꯒ ꯂꯨꯄꯥ 2,000 ꯄꯥꯏꯔ ꯆꯠꯄ꯭ꯔꯣ ꯂꯨꯄꯥ 2,000 ꯄꯥꯏꯔ ꯆꯠꯄ꯭ꯔꯕ ꯑꯩꯉꯣꯟꯗꯗꯤ 2,000 ꯍꯦꯟꯅ ꯌꯥꯎꯖꯗ꯭ꯔꯦ ꯑꯩ ꯍꯪꯉꯣ ꯃꯉꯣꯟꯗ ꯍꯪꯉꯣ ꯑꯩ ꯅꯨꯄꯤ ꯅꯉꯣꯟꯗ ꯀꯌꯥ ꯌꯥꯎꯔꯤ ꯁꯥꯔ ꯑꯩꯉꯣꯟꯗ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 1,000 ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ 1,000 ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯂꯨꯄꯥ 1,000 ꯄꯨꯔꯒ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯕ꯭ꯔꯣ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯆꯦꯜꯂꯕꯗꯤ ꯍꯣꯏ ꯅꯁꯛꯇꯨ ꯌꯦꯡꯕꯗ ꯃꯧꯒꯗꯤ ꯑꯣꯏꯕ ꯌꯥꯔꯅꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯑꯗꯨꯒ ꯂꯃꯥꯡ ꯑꯁꯤꯗ ꯅꯈꯣꯏꯅꯤ ꯆꯦꯟꯒꯦ ꯇꯧꯕ꯭ꯔꯣ ꯆꯦꯜꯂꯣꯏꯅ ꯇꯧꯕ꯭ꯔꯣ ꯁꯥꯔ ꯑꯩꯈꯣꯏ ꯆꯦꯟꯒꯦꯅ ꯂꯥꯛꯆꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯕ ꯉꯥꯛꯇꯅꯤ ꯁꯥꯔ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯁꯥꯔ ꯑꯩ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯒꯥꯏ ꯆꯩ ꯆꯥꯒꯦꯔꯣ ꯆꯩ ꯆꯥꯒꯦꯔꯣ ꯁꯥꯔ ꯑꯩ ꯋꯥꯏꯒꯦ ꯅꯈꯣꯏꯅꯤꯗꯒꯤ ꯂꯨꯄꯥ 1,000 ꯂꯧꯔꯦ ꯅꯔꯥꯏꯕꯛꯇꯨ ꯊꯤꯕ ꯍꯥꯏꯕꯗ ꯄꯩꯁా ꯈꯔ ꯌꯥꯝ ꯌꯥꯎꯔꯝꯂꯕꯗꯤ ꯀꯣꯛ ꯊꯥꯗꯣꯛꯄꯤꯔꯒ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯕ ꯌꯥꯕ ꯑꯩ ꯋꯥꯏꯒꯦ ꯅꯨꯄꯥꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛ ꯁꯥꯔ ꯀꯔꯤ ꯑꯩꯕꯨ ꯐꯨꯕꯤꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ ꯑꯩ ꯐꯨꯒꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯅꯦ ꯁꯥꯔ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯒ ꯀꯔꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯏꯇꯥꯎ ꯅꯈꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯂꯦ ꯑꯩꯈꯣꯏ ꯃꯔꯤ ꯂꯥꯛꯄꯗ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯍꯜꯂꯁꯤ ꯍꯥꯏꯔꯣ ꯑꯁ ꯌꯥꯅꯤꯗ ꯏꯇꯥꯎꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧ ꯌꯥꯗ꯭ꯔꯥ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯧꯒꯦ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛ ꯁꯥꯔ ꯂꯧꯊꯣꯛꯆꯒꯦ ꯁꯥꯔ ꯁꯥꯔ ꯑꯩ ꯂꯧꯊꯣꯛꯆꯔꯤ ꯁꯥꯔ ꯅꯨꯄꯤꯁꯤ ꯂꯧꯊꯣꯛ ꯀꯩꯅꯣ ꯍꯥꯏꯖꯕ ꯁꯥꯔ ꯅꯨꯄꯤꯁꯤꯗꯤ ꯀꯃꯥꯏꯅ ꯃꯊꯛ ꯊꯪꯕ ꯐꯨꯔꯤꯠꯁꯤ ꯂꯧꯊꯣꯛꯅꯦ ꯀꯔꯤꯅꯣ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯆꯠꯊꯒꯦ ꯇꯧꯔꯤꯗꯨꯗꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯈꯣꯏ ꯑꯅꯤ ꯐꯠꯇꯕ ꯊꯕꯛ ꯆꯠꯊꯔꯗꯧ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯑꯗꯨꯗꯗꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯣꯏꯗ꯭ꯔꯣ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑꯣꯏꯗ꯭ꯔꯣ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯂꯩꯇꯦꯅ ꯈꯜꯂꯣ ꯅꯈꯣꯏꯅꯤꯅ ꯂꯩꯔꯤꯕꯁꯤ ꯆꯤꯡ ꯑꯁꯤꯒꯤ ꯅꯥꯄꯣꯝꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯅꯈꯣꯏꯅꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛ ꯅꯈꯣꯏꯅꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛ ꯁꯥꯔ ꯑꯩꯗꯤ ꯂꯧꯊꯣꯛꯆꯔꯤꯁꯤꯗꯤ ꯁꯥꯔ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯆꯩ ꯆꯥꯒꯅꯤ ꯍꯧꯖꯤꯛ ꯆꯩ ꯆꯥꯕꯗꯣ ꯈꯪꯕ꯭ꯔꯣ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛ ꯅꯨꯄꯤꯁꯤꯒꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛ ꯁꯥꯔ ꯑꯩꯗꯤ ꯀꯃꯥꯏꯅ ꯐꯨꯔꯤꯠ ꯂꯧꯊꯣꯛꯆꯗꯣꯏꯅꯣ ꯁꯥꯔ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯑꯔꯥꯟꯕ ꯆꯠꯊꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯦ ꯁꯥꯔ ꯅꯨꯄꯤ ꯐꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯃꯨꯟꯅꯗꯣ ꯄꯩꯁꯥꯗꯣ ꯂꯨꯄꯥ 3,000 ꯈꯛ ꯌꯥꯎꯕꯅꯤꯅ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯁꯤꯗꯤ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯌꯥꯕꯒꯤ ꯄꯩꯁꯥ ꯅꯠꯇꯦ ꯅꯪ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗ ꯐꯨꯔꯤꯠꯇꯣ ꯂꯧꯊꯣꯛꯑꯒ ꯅꯨꯄꯥꯁꯤꯗ ꯅꯪꯅ ꯀꯣꯟꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯒꯅꯤ ꯑꯗꯨꯒ ꯃꯁꯤꯃ ꯈꯪꯉꯨ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯅꯝꯕꯔ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯀꯔꯥꯏ ꯅꯪꯒꯤ ꯐꯣꯟ ꯄꯤꯔꯣ ꯁꯥꯔ ꯅꯪꯒꯤ ꯐꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯑꯃ ꯄꯤꯒꯦ 961-4242-72 ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯂꯨꯄꯥ 10,000 नखोय अनिना हयेंग फावगी मनुंगदा थिलकदो लुपा 10,000 थिलकलबदी अखोयने नमगदोरिबा वीडियो से मुटखरे थिलक्त्रबा वीडियो से सायरे मथंग 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 सायरे सर अखोय बंगतो नुसिबि कदोबगे सर अखोय के पुंची पुमा मांगनी सर अखोय करीमत आराम तौकिबा लेते सर अखोय बनुसिबि कदोबगे तुमलेयो लमांग असि गाड़ी खामगा मफम असि नखोयगी शूटिंग तो फमलो हां शूटिंग तो फमलो नमानबी नमानबा अममम तो सोनी तो सुयाउदना नखोयने खली वाकदो खंगिनी बुंगो नखोयसी असेंग बतन जा थीबा नसागी ओइजबा नैहा ककी खनबा होय नखोय उम क्या चले दन लेबाक सि मांगमनी नि बुंगो अयेंग आक्सि लेरगा पान दुकान मसिंग हेंगननबा नत्रो चानिंगाय थानिंगाय लेतेना बेंदर अनोबा हांगनबा होय खंगिने होय मदगिदी मसा मचेन चलगा फने क्रोंग क्रोंग लावम सेलगा मदगी नतु सिना कोई चत चतना असा साबा ओय लोइनि खंगिनि बुंगो अखोय जि तुरियन मापन गी सिंग थैबनिना अखोय मफम अमदगी अमदा अखोयना पोस्टिंग तारसि अखोय मफम से लाकदगी थेंनबदि फरिमद्रो अखोय थेंनमदा तारदि नखोय निने सथगदबा थबक पुनमक खोय लोइन गांग वांगांग कानेदि खंब्रा अखोय जुने नुपि अंगांग लेबा गातन
와 차갓 ngang yam thuna na phi log come on na phi log lao ni bai noi ju tum tau thun lei as lao ni ju ge yare bote kai thur ge as ai changjalo sigi usan pami marom sida na phi no loi log to chumna hari ngai sida na ko ngyao adu natra di amu ai English film amuk sani ko English film amuk sane ba chumna ina hari ngai sida yamba ꯑꯩꯈꯣꯏ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏ ꯂꯥꯡꯁꯜꯂꯒ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯈꯤ ꯄꯩꯁꯥꯗꯨ ꯈꯤꯇꯪ ꯇꯥꯕꯤꯌꯣꯕ ꯑꯗꯨꯒ ꯄꯩꯁꯥꯗꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 20-30 ꯀꯥꯏꯗꯨ ꯎꯖꯗ꯭ꯔꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯃꯐꯝ ꯑꯁꯤ ꯂꯥꯛꯆꯔꯣꯏ ꯑꯗꯨꯒ ꯁꯥꯔ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯤꯔꯣ ꯁꯥꯔꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤ ꯄꯨꯖꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯁꯨ ꯑꯩ ꯄꯤꯖꯔꯝꯃꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯛꯇ꯭ꯔꯒꯁꯨ ꯁꯥꯔ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯑꯩꯕꯨ ꯊꯤꯔꯒ ꯑꯗꯨꯝ ꯐꯥꯕꯤꯕ ꯌꯥꯅꯤ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯩꯕꯨ ꯊꯤꯕꯤꯔꯒ ꯑꯩꯕꯨ ꯐꯥꯕꯤꯔꯁꯨ ꯌꯥꯅꯤ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤꯅꯤ ꯃꯁꯦ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯥꯛꯏꯔꯣ ꯑꯩꯈꯣꯏꯁꯨ ꯑꯦꯛꯇꯤꯚ ꯐꯣꯔꯁꯅꯤꯅꯦ ꯑꯦꯛꯇꯤꯚ ꯐꯣꯔꯁ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯍꯩ ꯎꯗ꯭ꯔꯣ ꯁꯥꯔ ꯁꯤ ꯎꯗ꯭ꯔꯣ ꯁꯤ ꯀꯩꯅꯣ ꯁꯥꯔ ꯈꯪꯖꯩ ꯅꯣꯡꯃꯩꯅꯤ ꯑꯗꯨꯅꯤ ꯈꯜꯂꯣ ꯋꯥꯏꯒꯦ ꯃꯇꯨꯡ ꯃꯅꯥꯎꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯗꯅꯕꯅꯤ ꯐꯨꯔꯨꯞ ꯑꯁꯤ ꯀꯥꯟꯅꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯄꯨꯝꯅꯃꯛꯇ ꯑꯣꯏꯅꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯛꯑꯒꯅ ꯅꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯨꯠꯊꯠꯂꯦ ꯂꯥꯛꯇ꯭ꯔꯒꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯔꯝꯗꯤ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥꯅ ꯁꯤꯒꯨꯝꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯎꯕ ꯌꯥꯗꯕ ꯑꯗꯨꯒ ꯈꯖꯤꯛꯇꯪ ꯍꯦꯛ ꯃꯤ ꯆꯠꯅꯗꯕ ꯈꯤꯇꯪ ꯍꯦꯛ ꯃꯤ ꯆꯤꯛꯄ ꯖꯒꯥꯗ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯆꯪꯖꯜꯂꯣ ꯁꯠ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯁꯠ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯑꯗꯨꯝ ꯌꯦꯡ ꯂꯩ ꯊꯥꯅꯤ ꯂꯥꯎꯅꯦ ꯑꯝꯇ ꯂꯥꯎꯅꯦ ꯀꯤꯔꯟ ꯂꯥꯎꯅꯦ ꯑꯁ ꯉꯥꯏꯈꯣꯕꯩꯗꯣ ꯌꯥꯅꯤ ꯑꯉꯥꯡꯁꯤꯡꯁꯨ ꯃꯣꯏ ꯑꯗꯨꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯤꯗꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦꯅꯦ ꯂꯨꯄꯥ 3,000 ꯀꯩꯗꯧꯗꯣꯏꯅꯣ ꯁꯤꯗꯤ ꯍꯨꯏꯕꯨꯝ ꯑꯃꯁꯨ ꯄꯩꯁꯥꯁꯨ ꯀꯣꯟꯅꯔꯣꯏ ꯆꯪꯖꯜꯂꯣ ꯃꯣꯕꯥꯏꯜ ꯊꯝꯒꯅꯨ ꯅꯝꯖꯜꯂꯣ ꯑꯁ ꯏꯇꯥꯎ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯏꯆꯥ ꯏꯅꯥꯎꯒꯨꯝꯕ ꯉꯥꯛꯇꯅꯤ ꯑꯁ ꯌꯥꯔꯦ ꯑꯗꯩꯗꯤ ꯏꯆꯥ ꯏꯅꯥꯎꯅꯦ ꯇꯧ ꯂꯩꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯌꯥꯗꯣꯏꯅꯣ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤꯅ ꯂꯩꯕꯥꯛꯁꯦ ꯇꯤꯟ ꯆꯪꯍꯜꯂꯤꯕ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤꯅꯅꯤꯅꯦ ꯃꯣꯕꯥꯏꯜꯗ ꯆꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯎꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯤꯡꯅꯔꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯇꯥꯛꯄ ꯇꯥꯕꯅꯤꯅꯦ ꯇꯥꯛꯄ ꯇꯥꯕ ꯚꯤꯗꯤꯑꯣꯗꯣ ꯃꯊꯪ ꯊꯥꯗꯣꯛꯈ꯭ꯔꯣꯅꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯑꯩꯈꯣꯏꯅꯦꯅ ꯈꯪꯗꯧꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯥꯏ ꯎꯗꯧꯁꯨ ꯅꯠꯇꯦ ꯅꯨꯄꯤꯁꯦ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯗꯣꯏ ꯀꯃꯣꯟ ꯅꯝ ꯂꯥꯎ ꯆꯪꯁꯤꯜꯂꯣ ꯁꯥꯔ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯤ ꯁꯥꯔ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯤ ꯁꯥꯔ ꯑꯩꯕꯨ ꯅꯆꯟꯅꯦ ꯆꯤꯆꯦꯅꯦ ꯈꯟꯕꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯐꯤ ꯂꯧꯊꯣꯛꯆꯔꯒ ꯃꯗꯨꯗꯗꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯁꯨ ꯃꯩꯇꯩ ꯆꯅꯨ ꯑꯃꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯤ ꯀꯔꯤ ꯃꯩꯇꯩ ꯆꯅꯨ ꯂꯝꯍꯥꯡꯗ ꯅꯨꯄꯥ ꯎꯅꯕꯤ ꯑꯣ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯅꯨꯄꯥꯒ ꯎꯅꯕꯤ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤꯅꯤꯅꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇꯤ ꯀꯔꯤꯅꯣ ꯅꯨꯄꯥꯗꯨꯅ ꯂꯧꯕꯤꯔꯝꯃꯦ ꯅꯨꯄꯥꯗꯨꯅ ꯃꯦꯁꯦꯖ ꯍꯟꯕꯤꯔꯛꯇ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯎꯅꯁꯤ ꯍꯥꯏꯕꯗꯤ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯕꯤꯔꯛꯇ꯭ꯔꯦ ꯕ꯭ꯂꯣꯛꯇ ꯀꯔꯤ ꯂꯣꯏꯅꯃꯛ ꯀꯛꯊꯠꯈ꯭ꯔꯦ ꯑꯩ ꯅꯈꯣꯏꯅꯅꯤꯅꯦ ꯆꯦꯟꯊꯍꯜꯂꯤꯁꯦ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤ ꯄꯔꯥ ꯇꯝꯕꯤꯒꯗꯕꯅꯤ ꯅꯈꯣꯏ ꯄꯔꯥ ꯇꯝꯕꯤꯗꯕ ꯌꯥꯗꯕꯅꯦ ꯅꯈꯣꯏ ꯀꯌꯥ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯃꯤꯅ ꯍꯟꯊꯅ ꯈꯜꯂꯛꯂꯤꯕ ꯑꯗꯨꯒ ꯏꯟꯈꯠꯂꯛꯂꯤꯕ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤꯅ ꯅꯈꯣꯏ ꯅꯃꯤꯠꯇꯨꯗꯤ ꯆꯩꯅ ꯊꯤꯅꯤꯅ ꯑꯩꯅ ꯄꯥꯏꯁꯨꯕ꯭ꯔꯥ ꯁꯥꯔ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯔꯥꯟꯕꯕꯨ ꯆꯠꯊꯈ꯭ꯔꯕꯒꯦ ꯀꯔꯤ ꯑꯔꯥꯟꯕ ꯆꯠꯊꯈ꯭ꯔꯒꯦ ꯀꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯝꯃꯤꯕ ꯃꯇꯧ ꯅꯃꯥꯅ ꯄꯛꯀꯣ ꯏꯃꯤꯆꯥꯔꯗꯤ ꯅꯃꯥꯅ ꯄꯛꯀꯣ ꯐꯣꯟꯗꯣ ꯅꯃꯥꯅ ꯄꯛꯀꯣ ꯅꯕꯨꯡꯅ ꯄꯛꯀꯣ ꯌꯥꯔꯣꯏꯅꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ ꯑꯗꯨꯗꯤ ꯌꯥꯔꯝꯃꯣꯏ ꯃꯔꯝꯗꯤ ꯐꯤꯕꯝ ꯑꯁꯤꯗ ꯅꯃꯥ ꯅꯄꯥꯅ ꯎꯔꯗꯤ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯒꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯅꯣꯏ ꯀꯔꯤꯝ ꯍꯥꯏꯔꯣꯏꯅꯦ ꯅꯃꯥ ꯅꯄꯥꯗꯨ ꯎꯔꯒ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯎꯔꯒ ꯅꯃꯥ ꯅꯄꯥꯗꯨꯅ ꯍꯔꯥꯎꯒꯗ꯭ꯔꯣ
नखोइगी नमा नपादुना हराउगदरन है अमुक्ता हाइरे अमुक्ता हायो नखोइ मफम मसिदा खोइना कैना कत्रिजिन नाराय बपै छछट ऐन हाइजिन छछट ए याम थुना पुरे लथो नखोइ इज्जत लौनो हाइबदि नतेदना याम थुना क्विक सर ए नंग खुपाक चार नंग चक हौजूरपुर अखोई करा यौरगे हुजूर अखोई लंबी दा लेजरे याम थुनी योक्सलम होनजरगे खरा थुनी योक्सलो सोमदा मीटिंग गायरबनी फनी हुजूर अस बोथे सोमदगी मेसेज लाई खरा थुन तोरो कैनो नंगना थादोपिरम इताओ थादोपुदी सुंदा थागो मखोइने तौरिबसि याम फदबनी मतों मनाव सिगुम थबक्सि तौदना बसौबो परा अमत मिगिर ऐ याम थुना नखोइनी अइने ngasadi kari hai chai chari bidu karim tu kidabro sir hey cha to ne sir namune kiran namune hey thanin video do namune khareyam namune angle khareyam namaga fajagadabani de cha yo hey jejet kolo kare hey jejet kolo chaisina na yang ni santani chata kamdori hai makhil lamhang du na khidro ha lamhang du na khidro number ba namme bote yare thado khushi yare 시월에디 강해나 어이 루팔레 싱콘 부르게 얌투노 넘버 2다 아두고 마시마카오 아이 코이네 할라쿠다 마팜 마스다 무 레람 따라가디 아무카나 비디오 남거니 아두가 마두다 넘버 비디오 두디 어이 잉글리시 필름 강해드나 토로 어이 할라쿠다 레람 고 얌투노 पैसा पुरुगा लाखदमनी नंबर 2다 Pratima, I am very sorry, Pratima. I am very sorry. Arun, karigi sorry no. Nang nakarilan ki bage. Kari sukaiti. Nang ay gilay bukta tam ki bana. Ado, makoy na nam ki ba video do na sai thoro labadi kari tawgani. Kari noy koy ni ne tawgadori basibo. Pratima, ay di lupa lasing kundi lady. Kada di lupa lasing kun. Kanino tau gadori lo sibo ibanina. Lupa lasing kundi pidra badi. Ay kuya nigi video na. Social media do ko chai re. Kamay tau ni tau. Kanino ko tau do sibo. I am very sorry. I lad kre. Ay di nupani amarom da ay gitawai ojaribi nambu makoy na video namaka natay sadaba makoy na video namlag makoy na libang miham na loy na thador labadi kari taw Arun akoy ni singa sidagi ontaraga sidagi ngaksamna nung yalaga kaino akoy ni sungta krasira akoy ni mapamastiki chongtaraga thawai ta krasira Pratima aduna paradra akoy ni gi punchi mapamasida loi krasira adurabadi lepak miya mamangda ibani gi maisalang gusu uraro ibani gi maramda ngangna basu tararo adudi akoy ni mapamasida chongta krasira lao kuda sipairo mapamasida chongtaraga thawai tharabasu tarasira lao handaki mapok asida akoy ni waitung na bangamdrabasu mathangi mapokta waitung narasi lao
खुद से पाइरो चोंथरसे प्रतिमा अइना मफम मसिदा पुरुपगिदमा नन अइबुदि वारौगनु अरुण अइना नंगोदा करिगि वारौगदोइनो लो चोंथरसिलो चसिलो इबानिगी अरोइबा पुंसी अरोइबा मिकुप अइ गमै कोइनो स्थिर नुपी मसा अमगा नुपा मसा अमगा लेक्से अइ उब्रा तबा खम असिउ लो चोंचरजो हाय हाय नुपी मसा अमता गाइको चेंसल रोने अमता गाइको करिगिनो सर आइखोइ थादोपि सर आइखोइ भिडियो नमखरि सर खोइने भिडियो नम्बिरोनु सर आइखोइ लान्चरे सर आइखोइ मखा ताना भिडियो नम्बिरोनु सर करिनो ने नखोइने भिडियो नमनो हाइसिबो हा कनाना भिडियो नमखरगे सर आइखोइनि बो मोहन भिडियो नम्बिरोनु सर हौजि खतंग हक्की ममांगदा आइखोइनि भिडियो नमखरबनि सर आइखोइ बो भिडियो नम्बिगनु सर करिनो ने हारिसिबो अंगांसा ए नुपी मसा नंग नमिंग करी कवै मैडम आइगी मिंग प्रतिमा हाय करी तौरे आई नुपीने अइंगोंदा हायो मैडम आई अरुणगा मफम मसिदा कोइबा लाकपनि अदुबो मफम मसिदा लाकपदा मसक खंगदबा IRB ने हाय मखोइ मरीना अखोइदा यावबो सेल लोइना मुनख्रे अदुगा अखोइ अनिबो फुरित फिरो लौथोहलगा मफम मसिदा लेंगोन हलगा मखोइना भिडियो नमख्रिबा अदुगा हाय लुपा लिसिंग कुन पोरो हाय मखोइना लिसिंग कुन्दो अखोइना हेक थिलुद्रबदि अखोइगी भिडियो दो सोशल मीडिया दा वायरल ओहेनगनि हाय करी न तो बाहरिसिबो तयाई मफम मसिदिंग हक्की ममांगदा अतोपा IRB गी कांकु मुलामी है लामी है अदुदी नंगी मिंगदु करी सर अरुण हाइबा सर फरे अरुण मफम मसिदा लांबा दुगा नखोइदे नंबर पिरमे हाइबदुदी पैसा थिलो हाइबदो सर मखोइगी नंबर दो आइगी नंबर सिदा मोइना डायल तोरमनि 961 4242 ओके अदुगा वाइगे मखोइना फोन तोरबदी सोइदन मकी पैसा दो थिन मलाकने हायो सर अखोइदि पैसा लेते सर कदाइदि लुपा लिसिंग कुन दो करिम तो वार अखोइना पिगन सर पैसा अखोइना पिगन अदुगा मखोइना फोन तोरपो मतमदा करिम तो किरो लुपा लिसिंग कुन दो सोइदन पिगन मधुगी मथक्ता हापलगसु पिगन वीडियो दो सोशल मीडिया दा थादोपिगन मसिना कोइना हाय अदुगा सोइदन मकी मखोइ कनानो हायबदो खोइ ठिगना बोनकी नखोइना मफम असिदा तसिंगना लानखिदबा अदुगा अतोपा लमचा चटखिदबो रबदी सर इपु नोरोक ताबोइ इपादगी इपुदगी पुरोन तरेत सर अखोइ करिगुम अरानबा मत सथखिबा लै मफम असिदा चुमनतकी इमोइनु इमागी नुमिने हाइदुना कोइबा लाक्चखिबा खक्त सर अखोइ मफम असिदगी मथकसदगी लेपगा मखागी फजबा सिंग असे येंगम कतनी सर फरे अमोरे मखोइने नमखिबा वीडियो दो सोशल मीडिया दा मखोइने पैसा दो फंगद्रगदी थगलकपुसे पैसा फंगलगदी थगलक्तपुसे लाइबक गेंगोदा अमोरे थाबो थगलबसु थाबो थगत्रबसु मखोइना IRB ओरबसु मखोइना पुलिस ओरबसु इंडियन आर्मी ओरबसु एनी एक्टिव फोर्स अमदा मखोइ थबक तोरबसु आइन काइब थबक ति तोबया नखोइना तसेना लालम द बतारबदी नखोइ करिमतो वारगन अदुगा लाव अखोइगी मांग थादुना चलो नखोइगी नतुंग नखोइ गरि थोकी नखोइ मफम से लेहौ यार नत्रबदी इकाइ नुंसी यानाबदगी नखोइ मफम असिदा सुसाइड तोकिबी अमोरे पाखंग लैसाबी उनबा मतमना मदुदा करिगुम यानिंगदबा अकाम लमचत चलम तारगसु कनागुम अमतन वीडियो नंबर याबगी हक लैते मदो आइना सुंया यादी नुपा नुपी अनिदुन फनायाम लालम तारबसु मफम अदुदा असिगुम थबक चथरमे हादुन पुलिस पाउ पिरगा नत्रगा ममा मपा कौगा मतों मराव सिगुम थबसी तौदन बोहनगदम अदुगो ओनसिनदुन सई लांग पाइदुना मफम अदुदा फत्तनुंग चथरमे हादुना
नुपा नुपी अनीदुगी इज्जत खोंगोइनबा याबा मोंगदा वीडियो नंबा वीडियो दो सोशल मीडिया दा थागटपा मसी खक्त नतना मखोइना नुपी की हक्सांग की पार्ट अमदी नुपी की हक्सांग की सरुक ताना ताना दन वीडियो नंबा अमदी सई लांग पायरगा नुपी की हक्सांग द सईना थिनबा थेंगबा करिगुम अमते यादे मदो रेप चथबग चप मानना मदुगी चराक फंफम थई फना नुपादुना अमदी नुपीदुना लानबोरबसु कनागुंबा अमतना मदु खोंगोइनबगी वीडियो नंबा यादे वीडियो नमलिबा मी अमदी वीडियो थागलिबा मीदो IT एक्ट की मतुगिना सोइदनमकी जेल द लेबगी चराक फंगने मखोइना करिगुंबा अमता मथौ लेथि करिगुंबा मिट नाबा नत्रगा लेकाइगी नत्र इज्जत सोकनबा कनागुंबा अमगी फुरुकी कांगलुकी यानिंगदबा लेरगसु मदु पुनम अदो ममा मपा कौरगा नत्र पुलिस त पाउ पिरगा मदुगी तंगाइ फदबसिंग अदो पुलिस न मथौ तौरगदब मिचम अमतना सिगुमदो वीडियो नमग थागतपा मखोइगी हक लेथि वीडियो थागतपा तारगसु थागलिबदु कनानो करंबा मोबाइल गी थागलकनो करंबा IP एड्रेस करंबा कंप्यूटर नत्रगा करंबा ID करंबा अकाउंट गी थागलकनो हाइबदु यंखलगा पुनमक दंदी पीबी करीमतो वार अखोगी मांग थादुना चलो नखोइगिदमक करीगुंबा चुम्बा नखोइना लालमदोबरबदी आइना सोइदनमकी मतेंग पांगनी चलो मांग थारगा चलो सर अखोइबो मुक अखोइबो थाजौने अखोइ नखोइना चिंगनरिबदु नथि तंफा अमुता है अंगांसा अदुगा प्रतिमा अइबो थाजौ अइ DSP तंफा अई नखोइगे चुम्बा फंगननबगिदमक मतेंग पांगनी चलो मांग थादुना चलो मफम असिद नखोइनि लेहरबदी खुदोंग थिबा थोपि अदुगा नखोइ इंस्पेक्टर तयाई ममिंग ताख्रब मेरा ताजरी अदो अइगी नाकद लेबिबासि सर यारे यारे करिसु काइबा लेथि नखोइ खंगनेदना इंस्पेक्टर तयाइना नखोइगिदमा मांगनबा कैदोंगैदा तो नखोइगे अचुम्बा फंगनबगिदमा सोइदन होनग अइ इसामक DSP तंबा नखोइगे अचुम्बा फंगनबगिदमा अइगे अंगम थाक्तो होनग चलो मांग थादुना चलो अदुगा मखोइना पैसा पियु हाइबा मतमदा पैसा पिगनि हाइदना नखोइना अदुमक हाइ मदुदु नखोइ करिमत किरो अदुगा पैसा पिद्रि मखैदि मखोइ वीडियो दो सोइदना करिमत थागलोइना इना खा अथुब मतमदा मखोइना लाउ हाइबा मफम अदुदा लाके हाइदना हाइगिदो अखोइगे चलिङैदा करिगुमा हाइरक्लबदी नखोइगे अखोइगे पुनः मफम अदुदा चकदबनी चलो मांग थादुना चलो फनी चलो चलो गाड़ी स्टार्ट तौर फनी में अस हौजिकानगी अंगांग नुपी मचा नुपा मचा सिंगसिना मरोल अमा पंगबने करिनो खांगदेदा मखोइना मरोल अमा उनाबसे मीगी ममांगदा अमता उनादबा मखोइना करिनो तुमिन अदुम सुमाइना लोलगा अदुम उनानिंगबसुबु करिनो खांगदेनि मखोइसिसु मोंग अमनिनि खल्लुरदिको अस मखोइनादि नुंसिजादना तौजरिबा इथाउ गमैना हदक तमेलोंग चपदसु मियामांगदो उनारप्रो ए करिनो ने न्यू तमे अखोइजु सिंगि नापोमदा करिनो ने अस नुंसिजाइ नांगबो थामुइ सेंना अहनबा उरुबा मेकअप तुदगी ngauरे आइदी पुंगाव ngau आइसु साइबनि नि साइगा अदुमाइना मिसु मफम सिदि से सपोरमदि होइने कोविनि को आइगे जुनराइगे साइंग अदु ओरगा कुरिनो न फुट फुरि लौथो हारगा कोयनि बोमु लेंगो नारगा वीडियो नामदि अस तामें लोंग करिनो गांगैना सखरगा सोंदा इम्फाल लोंद भरेल ओरमगदा बसिका मचिगी खलदि तामें लोंद पोकबुचे यानो फैको अदो बखोदि करिसो कायदेदा करिसो अरानबा सकोदि चथाबसु लाइति करिनो खंगदि न्यू तमे करिनो सेबो नखोइ साइगी चनबि ओइब्रा इताउ गमै अखोइसो दुमा लेइतेदा फना ओइरे अमा ओइरे सुमाइना वीडियो नबिरगा भाइरल चलमदि फतेदा यारे गाड़ी थौनो बतारो चना बताउसी तंफा लो चना बताउसी सर पदि चलनी अदो अंगांसिंग सु मखोइ गाड़ी थौग्रे साइद ममांग दमु चलगा मु मखोइ अनि खक थाथोक्रिसिबु चिंखा दमु तर थौदग्रदि सर होइनि लाउने खरतुना ससिलाउने अस अंगकपनि को सर हौजिकि मतमजे करिनो एक्टिव फोर्स तसु लई हाय करिनो IRB ओएसओ हाय करिनो मखोइ मरि दबो सर तोलोक फंगता जालो अंगांसिंग अदि पैसा ग लौइ हाय दबो सर अदुनिनि मखोइ गु मखरना थमोइ सेना IRB द थबक तौजरिबा कया नियम चुमना तौजरिबा कयागी अमुबो खाली तैसन होनरिबनि मसिदि अमगी वानथि पुलिस त सुंगाय आर्मी द सुंगाय अदुगा मिसम द सुंगाय
ꯑꯔꯥꯟꯕ ꯇꯧꯕ ꯈꯨꯗꯤꯡꯃꯛꯅ ꯀꯥꯡꯂꯨꯞ ꯑꯃ ꯄꯨꯝꯅꯃꯛ ꯆꯦꯟꯊꯕꯗꯤ ꯌꯥꯄꯣꯠꯇꯦ ꯐꯠꯇꯕ ꯈꯔꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯐꯕ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯁꯔ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯕꯅ ꯐꯗꯧ ꯃꯥꯜꯂꯤꯅꯦꯀꯣ ꯁꯔ ꯊꯧꯔꯣꯅꯦ ꯒꯥꯡꯃꯩ ꯈꯔ ꯊꯨꯅ ꯊꯧꯔꯣꯅꯦ ꯐꯒꯅꯤ ꯁꯔ ꯑꯁ ꯊꯧꯔꯦ ꯅ꯭ꯌꯨ ꯇꯣꯝꯕꯤ ꯅꯪꯁꯨ ꯒꯥꯔꯤꯗ ꯊꯧꯔꯣꯅꯦ ꯍꯣꯏ ꯍꯣꯏ Lakle lakle Inspector Tayai 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 Lakle 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 Inspector Tayai 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 ꯍꯥꯟꯅꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯆꯥꯝꯃꯔꯤꯒ ꯇꯔꯥꯒ ꯃꯥꯊꯣꯏ ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯤꯕꯁꯤꯡ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯐꯤꯗꯕꯦꯛ ꯑꯃꯗꯤ ꯀꯃꯦꯟꯅꯆꯤꯡꯕ ꯄꯤꯕꯤꯔꯛꯄꯁꯤꯡ ꯄꯥꯊꯣꯛꯆꯕꯒꯤ ꯇꯥꯟꯖꯥꯁꯨ ꯂꯧꯖꯒꯦ ꯑꯗꯨꯒ ꯏꯁꯩ ꯑꯃꯇꯪ ꯑꯅꯤꯗꯪꯁꯨ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡꯒꯤꯗꯃꯛ ꯑꯗꯨꯒ ꯉꯁꯤꯒꯤ ꯕꯔꯊꯗꯦ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯆꯥꯝꯃꯔꯤꯒ ꯇꯔꯥꯃꯥꯊꯣꯏ ꯁꯨꯕ ꯍꯟꯖꯤꯟꯕ ꯁꯔꯨꯛ ꯊꯧꯔꯝꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯑꯁꯤ 91.2 ꯃꯦꯒꯥ ꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯈꯣꯡꯖꯣꯝꯗꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯊꯧꯔꯝꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯕꯣꯏꯅꯥꯎꯗ ꯈꯨꯠꯁꯤꯟꯅꯖꯔꯤ ꯃꯌꯥꯝ ꯃꯇꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯊꯧꯔꯝ ꯁꯦꯝ ꯁꯥꯖꯕ ꯑꯣꯏꯅ ꯃꯌꯥꯝ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯈꯔꯗꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯕꯣꯏꯅꯥꯎꯗꯒꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯃꯊꯪ ꯇꯥꯃꯤꯟꯅꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯣ ꯂꯦꯡꯁꯤꯟꯕꯤꯔꯣ